Liklam Ngakpa Manipur gi tangdu leitadaba amasung ngaihak leitana kuki armed group singna nongmei amasung bom kapsillaktuna foothills area SINGDA ngaihak leingakna paikhalakliba peace process asi thugainaba honarakliba sigi Matangda Loinana Tongan Tonganba appeal Sing India LEINGAKKI President Prime Minister Ministry of Home Affairs Defense Minister SINGDA KHUYEEK PEEDUNA HAIJAKHRE appeal Sing adudi athuba matamda lamdam asibu thugainaba silliba Sing khangdoknaba honaduna citizen Sing bu ngak senduna thamba state asige lifeline Oiriba state highway Sing athubada hangdoknaba honaba displaced person Singi resettlement athubada sinaba Amadi matik chaba tengbanggal loinana security piba pending the lairiba railway connectivity project yengsinba asina chingba yauri makata na Manipur lengakna su peace process asida presidential power bu singnarak liba singi matakta chap chaba action lowinaba su Liklam Ngakpa na appeal tawrakli